Britain की uranium bomb दा Russia na Nungnangba Pokli Britain na Ukraine da sizinaba loiraba uranium na saba selsing supply taunaba phirep lawba maramna masidagi thorakpa pumnamaki daita adu Britain na pugadabani haina Russian sarkar ge spokesman Dmitry Peskov na phongdokre masigumba makhalgi khulai asi NATO na mamangda Yugoslavia da sizinakhe maduda mi singda cancer amasung atai laina kaya naduna yamna thina mang tak pathokan ki haina Peskov na haikhe masigumba ammunition sizinariba singna khanggadaba adude masada su aduga masagi citizen sing dasu amung hana fahan bangam loidaba makhalge mang tak pathokan gani haibasine masana tawjaba thabaki mapung phaba daitasu puba tai haina Peskov na haikhe mahakna phongdokliba wafam si Britain gi Armed Forces ke State Minister James Hippie na Ukraine da sizinaba loiraba uranium na saba munition sing yauna Challenger 2 tenge sel lising kaya Ukraine da Chathakhre haina confirm tawkhraba matungda nei Russia na Bakhmut ki front line position sing da artillery amasung missile strike Chathakhre Russian forcing na Eastern Ukraine ge industrial region Donbas paisinaba lepta na honarakibada haukiba tha khara asida ahenba midyang changlakhiba Bakhmut city da artillery amadi missile strike sing chathaduna attack tawkhre amarom da Russia gi Wagner mercenary force ki head na Ukrainian troops sing counter offensive chathanabagi damakta mafam adu da thomjilakle haina phongdokre Ukraine gi Armed Forces ki General Staff na Facebook ta thagatpa masigi report ama da haikhe madude Russian forces sing awang nongchuplom da leriba village anida changsilakpa ngamkhide tawigumba sung makhoina mafam adu gi akoibada leriba locality taragi mathakta artillery amade missile strike sing chatharakhe chairaksida Ukraine gi nongpok thang basarukta deploy tawriba forcing ge spokesman Serhi Cherebatina National Television amada haikre madude Russian forcing na hauki bapung kun marigi matamda artillery amasung rocket launcher kaya sizinaduna attack chahumga kun mari chatharakhe agency na Cheravati ge warol paladuna hairibade Ukrainian lanmi sing na Bakhmut lariba building singbo fortification sing oina sizinaba ngamdana bagidamakta Russian sing na missile amade artillery kapsinduna building sing adu buthugaikhe Ukraine ki kha thangba lamdam Mykolaiv ki governor Baitali Kim na haiki madude Russian missile sing na apartment building amade private house amada hit tawbadage miyoi ama sikhre amasung atai tara manga na asogapan nangkhre Bakhmut city asi haujiksu Russian troops sing na paisinanaba kan honariba nei makhoina tha mapan lomchupna city adu da sangsinanaba honabada mapung phana maipakpa ngamdre mafam kaya da amanga ta thoklaba city asigi central district sing Russian forcing na paisin khravane Bakhmut ta sangsiliba lanjang adu maruwaina Russia gi Wagner mercenary group ki liching makada nei mercenary group asigi founder Yevgeny Prigozhin na mahaki forcing na city adu gi chada marfu control tawre haina claim tawre